Image Paodam yang tabiri basangbo Yumnam Anuradha Devina iponona khurumzari hawjai maroiba pauda Education Minister T.S. Radesam taramna opage thoram pangthokre Inclusive Policy on Waste Management of Manipur haibasida malambi thakta khanana nakre loinana mahana hek hengli makai Citizenship Amendment ek Bengal da chanahlo haina Mamata Banerjee na haikre hawjai pau sanone pizade Bosnia and Herzegovina के बोचो डिस्ट्रिक्ट के रोपरांट यूनिवर्सिटी ने एजुकेशन मिनिस्टर टी.एस. राडेसमबो डॉक्टरेट ऑफ साइंस पिरकपबो हराव फुंगदलदुना ngasi एजुकेशन डिपार्टमेंट अमदि मणिपुर इंटरनेशनल यूनिवर्सिटी ने सिंधुना मणिपुर स्टेट फिल्म डिपार्टमेंट सोसाइटी MSFDS के ऑडिटोरियम दा तरामना ओखरे थरोमदुदा मिनिस्टर राडेसमना हाइके आइंगोंदा डॉक्टरेट डिग्री पिरकपा असना एहना पमजाबा मंगलान मपुंग फहनबदा अचवा मंगलान अममंग फंगनदे फजख्रबा सना लेबाक मणिपुर असे अखोइना हेना फजहनबा होनबा अमसुंग अफबा एजुकेशन सिस्टम लहनबा अखोइ पुना होनमिना चंगे लोइनना हायर एजुकेशन दा स्कूल एजुकेशन दा अमतु ओइना संगसिंदुना मपुंग फाबा अफबा एजुकेशन सिस्टम अमा ओहेंसी लैमिनरिबा अखोइ खुदिमंगना आइगे अंगम थौदांग लोमिनदुना मणिपुर असे मियामना सिंथानबा मणिपुर अमा ओहेंसी थरोमदुदा सरुग्या केबा मणिपुर यूनिवर्सिटी के हानगे वाइस चांसलर एच नंदकुमार शर्मा हाइके हंदक मालम के अफबा यूनिवर्सिटी सिंगे ममिंग लाउथोपदा USA ना मंगजन थाना सटके मतंगदा यूनाइटेड किंगडम लई मालम के ओइना येंगबदा इंडिया ना एजुकेशन सेक्टर दा थादबा सेंपम असि GDP की चादा 2.7 खक्तदे चाइनादना चादा मरी थादरी जापान यावना अतै लेबाक संगदना GDP चादा मंगा यावना थादबा यावरी मरमसना इंडिया दा एजुकेशन सेक्टर सखोलहनगे हारबदि अहनबा फंड थादबा मथौ ताई लोइनना मणिपुर की ओइनसु एखोइना हेना होनबा चंगी इंफॉर्मेशन एंड पब्लिक रिलेशंस मिनिस्टर T.H. Biswajana मिनिस्टर के न्यूज सेक्रेटरीट लेबा ऑफिस के कॉन्फ्रेंस हॉल दा ngasi numinang waram pangthokiba thoram amada Manipur wall calendar amasung Manipur Diary 2020 phongkre thoramduda minister Biswajana DIPR के डायरेक्टर अमसुंग स्टाफ सिंबो कैलेंडर अमसुंग डायरी मचमसाना पुथोकपा ngambagi damak thagaladuna डायरेक्टरेट असगे ऑफिसर सिंग अमसुंग स्टाफ सिंग मथौनिंग थिना तवी हाइबदु उल्ले हाइखे मिनिस्टर ना मखा तारदुना हाइखिबदा ngasi phongliba calendar अमसुंग डायरी असिदगे मणिपुर गवर्नमेंट के पॉलिसी अमसुंग प्रोग्राम सिंग लोइनना स्टेट बर्ड एनिमल सिंगे मतंगदा कया अमा खंगबंगमगनि हाइखि अनोबो सही लाखपगे इरोइनना मिनिस्टर बिस्वाजना जर्नलिस्ट फ्रेटर्निटी दा याइपा पॉजिशन सुपीखि ngasi phongliba calendar amasung diary SC DIPR के कैसामपात लेबा ऑफिस तगे थासगे तंग कुंट्रा दगे calendar ना लुपा मरिपु अमसुंग diary ना लुपा चामगा मरिपु दा फंगने हाइरे ngasi थरोमदुदा डायरेक्टर IPR Is Balkrishna Sinha under Secretary IPR A Hira Singh Deputy Director Headquarter in charge Press and Publication T Ramesh Singh Amasung Manager Publication Kumari S Sneprabhasu Sarugyaki Center for Study of Social Exclusion and Inclusive Policy CSS EIP Manipur University Amadi Manipur Urban Development Agency Moda Government of Manipur Sinduna Nomagi Oiba Inclusive Policy on the Waste Management of Manipur Haiba Hiramasagi Matangda Malengi Thakta Kananainabagi Thoram Ama ngasi MUG Court Hall the Pangthokre Thoramasigi ngasi Ayo Pangthokiba Technical Session da CHS EIP MUG Reader Dr. Tiam Bharat Singana Kananainaba Asigi Matangda High ngasi pangtholiba Kananainabagi Thoram Asi Manipur Yamna section ba West Policy ama purangna bagi panam da pangthokpade niyamna hena khangli baduni madudi
Manipurgi lambi lamzau singi mayai amadi mataida amod akai kaya taduna leiba kaloinana amod akai sing asigi marakta yauriba plastic sing amadi lekai dagi seasonable loiraba plastic e polom kya hundorakpadagi miyamna madubu tasin khomjinduna mai thadokpadagi akoibada leiriba miyamda haksang son batanatana leina kya nahali Punama asidagi kannaba haiduna ikoina West Policy amasemduna mataukaramna polamsing asiningtina loishinduna kanaba thabak amada seasinagadage haibisini Inclusive West Management in Imphal City haiba timda pangthokiba ahanba technical session da MBO gi Department of Economics ke Professor ama Yumnam na moderator oiki Nungthel kang pangthokiba anisuba technical session da community participation in inclusive West management haibatimda kananeneki taromda Professor Sashi Nandaibamna moderator oiki plastic na jingba amona kai me am tharaga koi ing manungda masi nuai to manam mai khura changdana koi health hazard oi bigi por meam lakba pollution nama pollution gi problem thon ma se masi ekoi na karmato kram mind to dana koi na waste policy se semaga koi ye sai poverty or poor family sing si koi na makoi su si kano da waste policy gi oi ba koi practice da makoi jo yahol laga subscribe toroga kar mong da moi si koi na include toroga henna phaba policy ma semna ba tawsa Merry Christmas 2019 amasung Happy New Year 2020 ga mari lainana Unapal Battery Search Unapal Village na sinduna homlak suba Mega Marathon ngase ayu pangthokre Unity Peace and Harmony haiba timda sinkiba Mega Marathon adu ngase ayu Merry Christmas 2019 and Happy New Year 2020 celebration to committee Unapange Chairman CH Wanoina Aimon Kulet Village da Labor KGVV mamangdagi lamthaki lamzel aduda nupagi oina Jericho group ke CH Antina first Galilee group ke CH Papana second Bethlehem group ke R Asonta Pana third kre nupigi kanglupta Bethlehem group ke P Ni South Sunda first Galilee ge Nangboina second Jericho ge CH Tontoina third kre Angangi kanglupta Nazareth group ke L and Pakpakna first Bethlehem group ke CH Rinkoliana second Jericho group ke CH Rinko Thangna third kre Veterange oina Nazareth group ke CH Dewan Sona first ke hari Visually impaired singe livelihood ki damak tawba yaba thabak singda mateng pangani haina ngase visually impaired singe oiba computer concept course CCC and soft skill ge training haudopa ke tharamda National Institute of Electronics and Information Technology NIE LIT Imphal ge Executive Director TS Pramishona Pundokre Home for Blind Tagenda Pangtopa Tharambatuda Mahana High Visually Impaired singe damak Makoibo computer ge skill lainanaba anaba technology sing seasonaduna makhatana takbi tambina bage damakta thorang tawri haina suphongdokhi ngazige thoramatuda Dr. S Ranbir Singh Associate Professor IIT Guwahati M Santi Devi member MBC WWB Department of Labor Government of Manipur amadi Y Subhasandra Singh Additional Director NIE LIT su saduyaki Ngasigi training program asi NIE LIT Imphal amadi Welfare Association for the Blind Tayalga kusamna duna pangtopani hairi. Again, bakari technology si koigi shinaraga. Sagi differently able or especially able mayam sigi koigi announcement to be our livelihood announcement to be our kari lagi hai bisi kana nabagi ne koi aaye ni baat hi koi and we please come up with idea. No, Society for Brighter Future New Delhi ge Santang Makhada Jamaat-e Hind Manipur State Branch na Sinduna Sothana Laidaba Miyoi Humbudra Romda Blanket Amamam Ningthamgi Kudon Oinatam Kre
Santhala awang laikai da pangtopa blanket kudon tambage achamba thoramba amada Jamaat-e-Islami Hind Manipur State Branch ke organizer Abdul Halim Amir-e-Mukam Santhal ge Abdul Qadir amadi Jamaat-e-Islami Manipur ge assistant organizer Maulana Riyaz Khanna president member sing oina saruyaki Taramaduda Wangang laduna Abdul Halim na High Society for Bright Future New Delhi na Paikatpa Winter Relief Project ki makada kudon tambaki tharom ase pangthokpani Project ase maru aina lebak asida leiriba sothana leiraba tola taraba singda ningthamgi awaba mayoknaba amade Kundaminariba aikoi masent amaga nuksi sanana hingminaduna tangdu laitaba chapkhatpa lebaka amag oinaba pandamda pangthokpani haiki Panbayai ngasige blanket yentopagi thoramba aduda uchiwa hayel uchiwa kabui haibung makhong khelakhong lokok mayang Imphal Wengun uchiwa nastaw santel hangul amadi konuma phawak dagi khangalaba hal oiraba tolaba mioi humbudrada ningthagge khudona dutamki Jawaharlal Nehru Manipur Dance Academy JNMDA Imphal ge matingna Manipuri Literary and Cultural Forum Tripura na sinduna Agratala ge Taro Maitai Kundalaiba Sri Radha Madhava Devata Vari Mandada Manipuri Nath Sanskritan amasung Divaras workshop among se haudokre Workshop haudopagi tharam adu sangnareba Hizamba Haran Singha JNMDA ge Guru B. Gopal Sharma, Guru K.S. Kirti, Guru and Opendra Singh, Guru Haran K.S. Yamabadevi, amasung Marup Pausegi Secretary Khosnab Mangol Sarugyaki. Numitara Mangani Chatakadaba workshop Aduda Divaras Nata Sankritana amasung Ichaina Singh Bagi, Mioi Punna Kumathoiromna Sarugyari. Workshop ase mathang sahi ke January ge tang 13 da loisengani workshop ase Tripura ge Maite Kunai da Maite ge kala Sanskriti ngangna hinganaba thambagi pandamda pangtokpani haina Manipuri Literary Cultural Forum Tripura ge cheronaman hairi Assam ge Kasar district ke manungchanna leiba Khwairakpa Irel Umanglai Ngak Sentlob Ziribam amade Khwairakpa Irel Umanglai Ngak Sentlob Lakhipo Kasar Asanga Kusamnaraga Lakliba January ge tangka mangada pangthokadariba irat thonibagi tharam asida Manipur amadi Manipur ge mapandagi lakpa mioi kyada kudongsan anabagdamag ziribam ge SP M Mobi Singa MPS ge luching makada police personnel sing amadi jiribam ge OCL Khogend Singa kaloinana sem saba amadi section tharange thabak lokhatpa aroiba yengsang khongsat chatuna loishin kre Ngasige kongsat asige matangda Khwairakpa Irel Umanglai Ngak Sentlob Ziribam amade Khwairakpa Irel Umanglai Ngak Sentlob Kasarge Mihot Singh yauna apunba joint press met amasu pangthoke Paumi Singa unaba aduda Ziribam secretary in charge Khwairakpa Irel Umanglai Ngak Sentlob and Sadanana Singhana Pongdoke Bada Imphal Lomdage amade Manipur ge tongan tongama mafam singdage Itil Inau Singna Lakpa matamda kudong sana nabagidama gari na chingbagi tawrang tawzari. Hariba kudong saba asi launa nabagidamag Imphal ge Moirang Kom dalay iriba MSRTC ge counter dagi lagliba lisingani kunge January ge tang ani phawgi manungda ticket booking tawiba yaragani haiki amadi jiribam yaraklaba matungda kubamba adu yaunaba Chatpa matamda kudong sana nabagidamagta sumo vant Christian singba thorang tawbak loinana jiribam gi jirituren amade barak turengi turel ichin asidage isingi lambida kubamba adu yaunaba bot motobona chingbasu thorang tawzari haiki lamdam asigi nungtigi phongpa pauche amada mayang lambam birmani amade mahakal loinaba kanglumna press club da Pangthokiba Paugi Mifam Aduda and Biramanina Samson Sajanduna, Pongdokiba Wafam Sing Ase Araba Yumpham Yaudaba Paune, Imphal West Ki Oina Yung Kaibam Brozent, Laifamna, Sajidok Asina, Imphal West District Da, Wusu Association Gi Ayaba Yaudana Lanai Oina Saluya Kibne. Imphal West District Da Wusu Association Gizanen Secretary Ni Haiduna Paugi,
ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯥꯏꯕꯝ ꯃꯅꯣꯔꯟꯖꯟ ꯂꯩꯐꯝ ꯅꯤꯡꯊꯦꯝ ꯄꯨꯔꯈꯤ ꯃꯄꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯋꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯃꯤꯐꯝ ꯑꯗꯨꯗ ꯆꯍꯤ 9 ꯁꯨꯞꯅ ꯊꯣꯛ ꯊꯥꯛ ꯇꯧꯗꯨꯅ ꯋꯨꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯕꯨ ꯃꯥꯡꯊꯣꯛꯈꯤꯕ ꯖꯦꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯃꯌꯥꯡꯂꯝꯕꯝ ꯕꯤꯔꯃꯅꯤꯅ ꯁꯥꯏꯒꯤ ꯀꯣꯔꯁ ꯃꯥꯏꯕꯝ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯖꯖ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟड ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟ ꯏꯞꯁꯥꯕꯨ ꯂꯥꯟꯅ ꯃꯤꯌꯥꯝꯗ ꯃꯔꯥꯟ ꯁꯤꯖꯤꯜꯂꯛꯈꯤꯕ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ ꯕꯤꯔꯃꯅꯤꯅ ꯂꯤꯁꯥꯡꯁꯤꯟꯅ ꯋꯨꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯇꯅ ꯄ꯭ꯔꯃꯣꯇꯔ ꯂꯤꯁ ꯊꯝꯗꯅ ꯑꯃꯗꯤ ꯆꯍꯤ ꯀꯌꯥ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤꯅ ꯑꯦꯅꯨꯑꯦल ꯔꯤꯄꯣर्ट पिखतना चलाइदुना लेरंबने महाना समजन साजनदुना जे चांग कया थोक्तुना ngasi phawba wusuga mari leinaba thabak thorom kayada aye apam piduna manipur wusu association bo lekhatana bahonare mb biramani amade mahaki kangbu ipsana mayai da leiduna side amaga khana sainaba thoktanaba nakal animaki mioishinga puna kyarak hanna faminaraba matung chahi asige august ke tang kumari da side animaki mihot manga na khriyak piduna yana kheba yana cherol adugi wangbada sathaduna manipur ge lalalo rpf ta lana Paodam sinduna wusu association manipur ge member singbu manipur ge wangbada kahon ke amadi undue pressure da election tahona bahona ke Biramani na lalolo rpf ta hazanduna ipsada thariba wusuge wakat cherol adu handoktuna makatana wusuge case asi amukoge office ta kananaba wafam thamlakhe masida ipsadi khoisanwaraba wusuge player amade parents sung bukhamjinma amade asawba phajan ki bangkhaktane masida haijining bade wusu association of manipur amadi ipsaga lalobaga samnabalaite lalolo samnari bade mayanglamam biramani amade mahake khongloisingni haina wusu association of manipur ge advisor ks brojan haiki karigumba aikoi gi thok pujari ba usugi general secretary in charge sunil aikoi gi thok pujari ba thabak thorom ka ya da lamjing lamtak pirebo ojan nabadi joydeba amasung usuga mari leina ba singda karigumba la lup singna mase atamna khutthara nabadi madu punamak ki daita biramani amasung mahaki kangbu khongloising oigadabni haibase print media ra thamjani Saliba thasige hayeng tang kunipange ayopung taramathoi makai taba matamda PR English School kaksange auditorium da atal tinkering lab sangabagi tharom pangtholakade tharom masida school asage class 8 ge 10 fawge meroisina school da matam sana yortuna tharom asai saru yara naba PR English School kaksange principal ge cherolamana khangalalli West Bengal ge Chief Minister Mamata Banerjee na haikibada mahangna hek hingleba makaide Bengal da Citizenship Amendment Act sana haloi kana amatana su lebak asi natraga state ase thadoktuna chanan khiroi wafam ase Mamata Banerjee na nai hati da pangthopa thoram amada haikibade CAA ge bayokta mahiroshina sangchingeba khongsang bo mahangna mapungpana sawake sahi tarani panch suraba bothadaba yabagi hak phanglaba mahiroshina protest tawbage hak karigi leiroidoribano hainasu phongdoloduna draconian loge mayokta karigi mahiroishina protest tawroidabano hainasu mahana hangki Union Home Minister Amit Shah na haikibada Congress na sahi tara lengang lengai manungda nungtige kangdana Pakistan dage miyoi kaya India ke manungda changlakhi aikogi lami kaya manga kaktuna hatke matam aduda matam dage Prime Minister Manmohan Singh na wahi ama phawwa phongdokiba leite wafamase Himachal Pradesh ke Simla da pangthopa miyam ge rally amada sarubyaraduna Union Home Minister Amit Shah na phongdokhibade mana makata arduna haikibada Prime Minister Narendra Modi na lusangba government amal lakpadagide Pakistan yuri amasung Pulwama da attack satarapada maduge pakhom oina surgical strike sataduna terrorist singe bathakta landakhi mana makata na haikibada CAA na kanagisu citizenship logthokloi minority singe citizenship logthokani haina Congress amasung machiga seminaba singna tonga kana sandoklei haikhi Assam gi Jagi Rota BJP na sinduna pesu rally amasakre rally adugi pandamdi Assam ge praja miyambo amata oina punsinaduna purakna bade hairi rally adu Hemant Biswas Sarmana lusanki Guwahati dage kilometer humpu lapa
Morigao district ke manung chanba jagero tapangtho kiba kilometer mari sangba press rally aduda chief minister Sarbanand Sonowal amasung atai BJP ge luchang bakya su saruyakhi chief minister Sonowana thoramaduda wangang bada asama asi santigi lamne hariduna indigenous identity soidana manga kane haibagi thazaba miyamda mahana pikhi habzegaro bada maroiba pau amane pizari education minister TS Radhesam taramna opoge thoram pangthokre inclusive policy on waste management of Manipur haibasida malambi thakta khanana nakre loinana mahana hek hengli makai citizenship amendment ek Bengal da chanahlo hana Mamata Banerjee na haikre Image Paodam asigidi matang asidaloy jare ning tabiri bisung amukan